ITLF CUTU singna masigi khongthang asigi mayokta hainingba haiyanduna sum thambase osa masi sina santi purangna bohonari bise achoba khuro ama thangba oigadoribani masigi mathakta leingak asina action dakhatta base osa masi kariginena khanba yai hainingba dum hayanduna thammaga appeal tawba chief minister gi maikedi appeal tawba asina yagadoribra osa kamai nengni base tarang chen masi se yam luba haidi miyoba amna chapada miyoba amna thimbase akoi India gi constitution na yati fundamental right ni haibasima fundamental right che kai mami na disturb tor abadi national highway dane amhena maru national highway de lepaki national sigi highway ni lambishin national highway hai mi khoi mo chapa yabadi aduna thingi base community basis ta ethnic basis ta chinga di rule of law koi India se law leko chana bi leko haibado madu uttabadagi sum tholai bani sum pangai hahen baduna tarakena thamkim dumaina haiba singsina sum moina free hand thabadagi naw chawbani haiba sima haiba thamdagi akogi national highway 8 yam luba kaino 1956 kida masida kanaguma mi me hechattabada mi si chahi manga jela thambi yai adu hoji phod adu kuina sumana se thadori matam se da gomena karigi hoji phod noina tobaya dino haiba adu anuba bns se khangde hanagi IPC da anuba masida yari se wrongful kanuni restraint ni mi se chasan ba yabanate section 361 362 palaga dum phari ne akoi highway da tawdo masi FIR so pandi organization num tawla badi adum tawdi haitare ko masi me apse tawda badai akoi gi prevention of damage to public property act sisulai si palaga masida anything nupa nupi tholai me abduna mona taw matamda mogi batakta masi ek se palaga thabak chatha matamda adu kuira torpa kanjir mi amani da palama matamda tawwe su taw goida moi khatna re banina adum tahola si me free ama sum thaba se lo re henda base masi lo di lising amda lei lo sing do implement taw da bani haiba si ma haiba thamjage aduga sumana taw matamda lamdugi district magistrate SP sina magi role yam chawe mana report PW moja hangada bani akoina hangada bani noina karigidamata Timangam dino ngamjakana moine higher DIG duna IG duna DG da hiraga adequate security period tawda masigi tawda mayam che tawdana irang tholakani hata adu kuina nungini tingbadi yai kuina tingbase yati aduga masigi se khigi kaiduna high court supreme court na su adigi maruina khigi Tripura high court na sumana tingbase article 19(1) EB fundamental right chopani na high court na higher powda tawdra lebase rule of law like bani Manipur rule of law like game na pai terrorist na toning batawi narco terrorist habisu yawi illegal immigrant habisu yawi adigi militant habisu yawi adigi panghai hai tawi ma de makoi me apsina Manipur je pai di akhoi governor leriba chief minister leriba adigi DG leriba army le si kari kana dur ha question ma Manipur pajana ha kaniya la akhoi judge leriba kai adu rule of law che chalaga aksuma kanada ba lebak ta disturb to ba kangu me amse makoi makta hekta khoi na se hek action local hai se lawful action local lokhata badagi naw charakni matham torakni masidi to bayadi haiba message am dipiga da anybody anywhere akoi haje community ta haibna te anywhere national highway thimbada airport chang madani khangde Muri national highway ni Muri dani khangde adigi imphal dani khangde anywhere to batamda thabak to da badagi naw chawbani thabak to biu thabak to tawre kha kan mi amari da hek to ba matamda mayam masidi yadi ne hana yadi haiba message am pwd torakni yadi haiba to biu thabak lokhat biu Chief Minister adu balai ramnina message to lauraga hojimak thawak to korpiu hai ba kangbu sing lambi da taruga migi fundamental right chodna angang parikha chatpa tangna masigi movement se anti poor di anti people ni lai ba sing hojik ma pa da lai ma chapa ngamdre thabak to ngamdre kenta ngamdre aeroplane maman taptai tangi aduna anti poor anti people lai ba gi against the farmer gi against the leba amagi against the work to ra phauda sarkar na tumina lebase yang kuina leman base akoi sarkar dugi marumde hingjariba akoi se ikai ba ma yoksale ikai base phanaba sarkar da kuina walum jari yani kai khachuna thabak to khartiraga sugum basing se phatta bamayam se amtung sitok pikro